ꯍꯥꯏꯔꯣ ꯑꯩ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯉꯣꯝꯕꯝ ꯁꯨꯔꯆꯟꯗ꯭ꯔ ꯑꯦꯂꯥꯏꯁ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯦ ꯏꯁꯥꯏ ꯇꯤꯀꯥ ꯇꯧꯕꯁꯦ ꯀꯨꯏꯔꯦ ꯆꯍꯤ ꯑꯃꯃꯨꯛ ꯃꯌꯥ ꯐꯥꯔꯦ ꯍꯦꯟꯕꯨ ꯍꯦꯜꯂꯦ ꯑꯗ ꯑꯩꯁꯦ ꯑꯇꯣꯞꯄ ꯇ꯭ꯔꯤꯠꯃꯦꯟ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯠꯃꯦꯟꯁꯤꯗ ꯑꯩꯅ ꯆꯠꯇꯕꯁꯤ ꯁꯤꯃ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯦꯅꯤ ꯖꯒꯥ ꯃꯤ ꯃꯁꯤꯡꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯤ ꯃꯃꯤꯡꯗꯨꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯨꯒ ꯑꯗꯨ ꯆꯠꯂꯨꯕꯁꯦ ꯄꯩꯁꯥ ꯑꯗꯨꯝ ꯇꯤꯡꯕ ꯀꯥꯟꯅꯕ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯒꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯐꯦꯁꯕꯨꯛꯁꯤꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯕꯁꯦ ꯑꯣꯖꯥ ꯃꯦꯘꯒꯤ ꯁꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩꯅ ꯆꯠꯀꯦ ꯈꯟꯕꯁꯦ ꯍꯥꯟꯅ ꯆꯠꯂꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯗ꯭ꯔꯥꯁꯦ ꯈꯟꯗꯅ ꯑꯩꯁꯦ ꯆꯠꯇꯕꯅꯦꯕ ꯑꯗꯒꯤ ꯀꯣꯟꯅꯪꯗꯗꯤ ꯑꯁ ꯃꯁꯤ ꯑꯝꯇꯪꯗꯤ ꯂꯥꯁ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯉꯒꯦꯅ ꯆꯠꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯊꯥ ꯑꯃ ꯑꯅꯤ ꯄꯥꯏꯔꯛꯄꯗ ꯀꯔꯤꯐꯥꯎ ꯐꯠꯈꯤꯗ꯭ꯔꯕꯁꯦ ꯑꯣꯖꯥ ꯃꯦꯘꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯈꯛ ꯁꯨꯕꯁꯤꯗꯀꯣ ꯍꯛꯆꯥꯡꯁꯤ ꯌꯥꯡ ꯏꯁꯥ ꯇꯤꯀꯥ ꯈꯣꯡ ꯈꯨꯠ ꯆꯤꯡꯉꯝꯕꯗꯣ ꯂꯣꯏ ꯐꯔꯦ ꯀꯔꯤꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨ ꯌꯥꯝ ꯌꯥꯡꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥ ꯃꯦꯘꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯁꯦꯕꯥ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯁꯦ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯤꯅꯕꯤꯁꯅꯨ ꯅꯥꯗ ꯌꯦꯛꯇꯕ ꯄꯤꯅꯕꯤꯁꯅꯨ ꯃꯥꯒꯤꯗꯃꯛꯇ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯕꯗꯤ ꯑꯇꯩꯁꯨ ꯐꯔꯝꯕ ꯌꯥꯏ ꯐꯠꯇꯦ ꯍꯥꯏꯕꯩꯗꯤ ꯅꯠꯇꯦ ꯑꯩꯒꯤꯗ ꯆꯥꯟꯅꯈꯤꯗꯕꯒꯤ ꯋꯥꯅꯤ ꯑꯇꯩꯗꯤ ꯐꯔꯝꯒꯅꯤ ꯑꯗꯨ ꯑꯩꯅ ꯑꯇꯩ ꯍꯨꯟꯕꯩꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯐꯔꯝꯒꯅꯤ ꯃꯥꯒꯤ ꯆꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯕꯅꯤ ꯑꯗꯨ ꯑꯩꯒꯤꯗꯗꯤ ꯐꯠꯈꯤꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯊꯪ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯁꯅꯥꯇꯣꯝꯕ ꯈꯨꯃꯟ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯍꯥꯏꯔꯤꯕ ꯑꯁꯤꯗꯅꯤ ꯑꯗꯣ ꯑꯩꯁꯦ ꯗꯥꯛꯇꯔ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯗꯥꯛꯇꯔ ꯃꯇꯥꯡꯁꯤꯗ ꯗꯥꯛꯇꯔꯁꯦ ꯂꯣꯏ ꯁꯨꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯑꯗꯒꯤ ꯑꯗꯨ ꯆꯍꯤ 2017ꯗꯒꯤ ꯑꯩꯁꯦ ꯅꯥꯔꯛꯄꯅꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗ ꯑꯩ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎ ꯆꯥꯜꯂꯅ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯣꯏꯔꯝꯃꯦ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯒꯤ ꯗꯥꯛꯇꯔꯁꯤꯡ ꯂꯣꯏ ꯌꯦꯡꯉꯦ ꯑꯗꯒꯤ ꯒꯨꯂꯤꯗ ꯆꯥꯏ ꯁꯦꯟꯅ ꯇꯤꯡꯉꯤ ꯇꯦꯁꯇ ꯑꯗꯨꯝ ꯇꯧꯋꯦ ꯄꯨꯡꯇꯧ ꯇꯧꯋꯦ ꯐꯔꯛꯀꯅꯤ ꯍꯥꯏꯔꯒ ꯚꯤꯇꯥꯃꯤꯟ ꯑꯗꯨ ꯋꯥꯠꯄꯩꯅꯦ ꯁꯨꯡꯐꯠ ꯐꯠꯇꯕ ꯑꯩꯅ ꯈꯨꯕꯣꯝꯒ ꯈꯣꯡꯖꯥꯁꯦ ꯁꯥꯒꯠꯂ ꯑꯗꯨꯝ ꯆꯤꯛꯑ ꯂꯩꯕ ꯑꯍꯤꯡꯁꯦ ꯄꯨꯝꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯦꯜꯂꯤꯗꯁꯨ ꯌꯦꯡꯉꯦ ꯗꯦꯜꯂꯤꯗ ꯆꯍꯤ ꯑꯃꯒꯤ ꯒꯨꯂꯤ ꯆꯥꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯌꯦꯡꯉꯦ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯊꯪ ꯐꯠꯇ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯒꯤꯁꯨ ꯈꯣꯏꯔꯝꯕ ꯌꯥꯎ ꯈꯣꯏꯔꯝꯃꯦ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯨꯔꯆꯟꯗ꯭ꯔꯁꯦ ꯑꯩꯅ ꯋꯥꯛꯀꯤꯡꯁꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯋꯥꯛꯀꯤꯡ ꯆꯠꯂꯁꯨ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯋꯥꯛꯀꯤꯡ ꯍꯜꯂꯛꯑꯒ ꯆꯥ ꯊꯛꯏꯀꯥꯟꯗ ꯃꯥ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯣꯖꯥ ꯃꯦꯘ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃ ꯂꯩ ꯃꯥ ꯆꯠꯄ ꯉꯔꯥꯡꯗꯒꯤ ꯍꯧꯔꯦ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯗꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕꯗꯒꯤ ꯑꯗꯨꯗꯤ ꯆꯠꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯨꯔꯆꯟꯗ꯭ꯔꯁꯤꯒ ꯂꯥꯛꯃꯤꯟꯅꯀꯥꯟꯗ ꯑꯩꯒ ꯑꯣꯖꯥꯁꯦ ꯇꯪꯕ ꯀꯥꯟꯗ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯦ ꯑꯁ ꯁꯣꯏꯗꯅ ꯐꯅꯤꯁꯨ 100% ꯕꯤꯂꯤꯞ ꯊꯝꯖꯔꯦ ꯊꯝꯕ ꯃꯇꯨꯡꯗ ꯑꯣꯡꯂꯤ 3 days ꯑꯩꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯑꯣꯖꯥꯁꯤꯅ ꯇꯞ ꯄꯥꯏꯕꯗ ꯑꯗꯩ ꯉꯁꯥꯏ ꯆꯦꯟꯕ ꯈꯣꯠꯂꯝꯕꯗꯣ ꯈꯪꯌꯥꯡ ꯌꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯑꯩꯅ ꯗꯣꯛꯇꯔꯗ ꯑꯗꯒꯤ ꯃꯌꯥꯝ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯀꯔꯤ ꯇꯦꯁꯇꯗ ꯒꯨꯂꯤ ꯇꯧꯊꯣꯛꯑꯒ ꯇꯦꯁꯇꯗ ꯃꯌꯥꯝ ꯊꯥꯗꯔꯝꯕ ꯃꯇꯝ ꯃꯥꯡꯉꯝꯕ ꯃꯌꯥꯝꯗꯣ 2017ꯗꯒꯤꯅ ꯆꯍꯤ 9-10 ꯍꯥꯏꯔꯣ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯉꯝꯕꯗꯣ ꯆꯨꯞꯅꯒꯤ ꯅꯨꯃꯤꯠ 2-3 ꯁꯤꯗ ꯑꯣꯖꯥ ꯃꯦꯘꯅ ꯑꯩ ꯍꯛꯆꯥꯡꯒꯤ ꯌꯥꯡꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯂꯩꯇꯕꯒꯨꯝꯅ ꯌꯥꯡꯍꯟꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯣꯖꯥꯁꯦ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯄ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯃꯌꯥꯝꯅ ꯃꯄꯥꯟꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯁꯥꯎꯅꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯒꯤ ꯕꯦꯁꯁꯦ ꯁꯤꯗ ꯂꯩꯔꯤꯉꯩ ꯃꯤꯗꯗꯤ ꯑꯩꯅ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯐꯖꯅ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯆꯪꯖꯁꯅꯣꯅꯀꯣ ꯑꯩꯅ ꯇꯧꯋꯦꯕ ꯑꯗꯨꯅꯅꯦ ꯅꯣꯏꯅꯁꯨ ꯋꯥꯔꯝꯒꯅꯤ ꯅꯍꯥꯟ ꯉꯥꯏꯕ ꯈꯣꯠꯄꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯐꯕꯨꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯩꯈꯣꯏ ꯇꯧꯐꯝ ꯑꯩꯒꯤꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗ ꯍꯦꯛ ꯀꯥꯈꯠꯂꯤꯈꯩ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯂꯥꯛꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯐꯍꯟꯒꯦꯅ ꯑꯩꯅ ꯈꯟꯕꯅꯦꯕ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯃꯇꯝ ꯌꯥꯝ ꯂꯧꯔꯤꯁꯦ ꯍꯥꯏꯗꯤ ꯄꯦꯁꯦꯟ ꯑꯃꯅ ꯃꯇꯝ ꯌꯥꯝ ꯂꯧꯋꯦꯕꯀꯣ ꯂꯧꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟꯒꯤꯗꯤ ꯈꯪꯗꯦꯕ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯅꯦꯕ ꯑꯩꯅ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯈꯩꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯍꯥꯏꯗꯤ ꯊꯧꯕꯥꯜꯗꯩꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯄꯤ ꯇꯁꯦꯡꯅ ꯑꯗꯣ ꯃꯣꯏꯅ ꯐꯠꯇꯅ ꯆꯠꯈꯤꯕꯁꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯅꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯆꯠꯊꯔꯒ ꯃꯁꯤꯗ ꯑꯩꯒꯤ ꯇꯧꯔꯤꯕ ꯁꯥꯖꯦꯜ ꯃꯌꯥꯝꯁꯤ ꯃꯣꯏꯗ ꯂꯣꯏ ꯎꯠꯊꯣꯛꯄꯅꯦ ꯑꯗꯣ
ꯈꯔ ꯈꯦꯠꯅꯕ ꯃꯌꯥꯝꯗꯒꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯗꯨ ꯑꯩ ꯁꯣꯏꯗꯅ ꯐꯅꯦꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯒꯤꯗꯤ 3 days ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯥꯜꯂꯤꯗꯅ ꯑꯗꯨꯗ ꯑꯁ ꯑꯍꯣꯡꯕꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗ ꯁꯣꯏꯗꯦ 100% ꯍꯧꯖꯤꯛ ꯐꯕꯁꯨ ꯐꯅꯤ ꯈꯟꯕꯁꯨ ꯐꯔꯦꯗꯅ ꯑꯗꯨ ꯏꯃꯥꯟꯅꯕꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯈꯣꯏꯔꯝꯅꯕ ꯈꯣꯠꯅꯕꯗꯤ ꯇꯧꯔꯔꯣꯏꯁꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯝꯕꯣꯜꯁꯦ ꯇꯧꯅꯁꯤꯁꯦ ꯑꯗꯣ ꯊꯦꯡꯒꯥꯏꯅꯁꯤ ꯁꯥꯔ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯌꯥꯔꯦ